आकाशवाणी इम्फाल ngangom Kiran pau pajari ahan badamaru pau Rajapal Anushya Weekend hairi Raja sida santi amasung tangdu leitawa phim da hanjalaknaba Kanglup khudingmak kilusing basinga wari sananaba Pradhan Mantri Narendra Modi da taksin krai Shiksha Mantri Thaunawjum Basanta Kumar na hairi Raja sida lawsungi thabak ningthina pangthokpa ngamnaba state level amasung district level monitoring committee samle amasung awang nongpok lamdam amadi awang thangma bharata lakleba numit humni da nong kan churba yai hairi Rajapal Anushya Weekend hairi Raja sida santi amasung tangdu leitawa phim da hanjalaknabagidamag Kanglup khudingmak kilusing basinga wari sananaba Pradhan Mantri Narendra Modi da taksin krai ngarang kangpopi amasung Imphal East Jilla da hangliba relief camp sing da yangchinbagi khongchatta Rajapal na wafam asi phongdokibani miyamna thangnariba awaba singi wakat tabaga loinana athuba matamda pangba yawa mateng sing pangani hainasu Rajapal na thajaba piramki Ahanbada Rajapal na Modbungi TL Salom Academy amasung Modbung Government High School da hangliba relief camp sing da satuna yengki lanjenar pamiyo sing wari sanabada Rajapal na hai aikhoina oithokpa yaba upai khudimak thiduna wathok asi athuba matamda loisina na bakkan honari lanjela pamiyo sing lainana ba matam kharagi obi yum sabagi thabak kan sathari makhoida pibe yaw tengbang sing pinana ba thabak su paikhali haina Rajapal na paudamki Tungda Rajapal na Imphal East ki Biramangol College da hangliba relief camp da satuna yengki khongchat adu da sark yakiba district administration ki officials sing da lanjenar pamiyo sing tangai pandana sangopolam sing phanganabasu Rajapal na pautak piki Rajapal Anushya Weekend Lok Sabha ki MP E.T. Mohammed Basir amasung atope MP ahunga Imphal gi Raj Bhavan da ngarang unaduna hojik thole birang asigi matang na wari sanakrai unabadu da MP singi maike degi tha ani helaklaba irang asi athuwa matam da loishina na bathawak paikat pina ba takshin ki Rajapal gi maike degi su santi hanjalakna na ba paikleba thawak thorum sing MP sing adu da paudam ki Shiksha Mantri Thaunawjum Basanta Kumar na hairi Raja sida lawsungi thabak ningthina pangthokpa ngamnaba state level monitoring committee ama samlei Imphal gi DIPR gi auditorium da ngarang pangthokpa pawgi mifam amada mantri na hai Mukhyamantri Nongthom Birena Sababati oiduna mantri sing MLA sing amadi makok thongba official sing na sark yaduna pangthokkiba mifam amana lawsungi thabak ningthina pangthokpa yahana na warep kaya lawkhre warep sing adu gi manungda Raja Thaki monitoring committee samba asisu amani Mahagna hai monitoring committee asig chairman Raj Sarkar gi administrative secretary agriculture na oigani committee asida member tarukumasung member secretary amalaigani committee asina lawsingu gi thabak sing yangchingani lawpham singda security nangak senbagi tangai phadaw leiba mafam sing khangdokani amasung akaknaba matamgi manungda lawsingu gi thabak sing loisina na bhanagani Sri Basanta Kumar na hai mipamaduna district level monitoring committee sing su samle masigi member sing na jila singi DC SP agriculture officer sing amadi law singu ga mari lena ba tongan bulup singi mihut sing na oigani mahak na hai Suddenly thokibani expect to bungam daba mayam kanam tan expect to bunate sumba laibak thiba thodo ne haibetare tawudabu lenga ki site gi kan honazari haibese matam changi maramdi Kanglup ani gi oibanina ani makse pau phongna na ba kanna honna daba nate manungda aduga peace haisi lakadise ani makna yanar kan wari sanar kan lakadawni wari sanana basu kan honari central government na mediate tawraga aduga lawmi singidi season se lawmi gi akhoi gi adugumba farming season oi banina specific attention akhoi lawmi da agricultural sector da piraga ngasi gi decision su mase lawjabani Haukiba pung kunmari da sing masung tamgi rang thokan mafam sing da Raja Police masung Central Force sing na pakchina tiba magi thabak chathakre Raja Police ke serol amada hai operation adu da punna bunker tara thugai dun mangan ki singda kadangban amasung Galjang area dan ngarang nongmai kapna bagi thawrukta mioi ama nongmai na pandun siki Manipur ki sing amasung tamgi tongan bajila sing da checkpoint sama kuntra hangdokre Rajas da santi hanjalakna na bohana bada Manipur gi miyam na pung phana mateng pangbina basu Raja Police ke serol sina makhata na apil tawri Singda amasung Kangchup Galjang area da khutthona bagi thorok tangarang misimina yaukraba matungda haukiba ahing da sumakata na nomai kapagi makhol sing taki hari mapamadagi khunja sing na phongdorpagi matung inna haukiba ahing da Kangchup Galjang lomdagi singda romda marak ta nomai kapsilaki hari adumanamak yamna chawna khutthokna ba madi asok apan gi pawdi leite
Imphal West amasung Imphal East jilada ngasi ayuk pung 5 dagi numidang waram pung 3 phawa curfew komthokli adumainamak Imphal West ki Langol area dadi ayuk pung 5 dagi numit yung pung 12 phawa tamak curfew komthokli Kaksing Bishnupur Chorasanpur amasung Kangpok jila singda ngasi ayuk pung 5 dagi numidang waram pung 5 phawa curfew komthokli adumainamak Kaksing jila gi serok dadi curfew komthokpalai ti hairi Thobal jilada ngasi ayuk pung 5 dagi numidang pung 9 phawa curfew komthokli Tabiriwa Pawasi Akasbani Imphal Dagini Awang Nongpuk Lamdamamadi Awang Thango Bharat Lakliba Nimit Homni da Nong Kana Churaba Yai Haina Met Department of Phongdorapodagi Pradhan Mantri Narendra Modi na Sabapati Oiduna Awang Muthakimi Pam Pangtoktuna Khanakre Nong Kana Chuba Masung Ising Chawdagi Himachal Pradesh Masung Uttarakhand Hojik Oriba Phibam Singh Su Pradhan Mantri ni Yangsinki Uttarakhand gi Mukhyamantri Pushkar Singh Dhami da Pradhan Mantri na Pangba Mateng Singh Pangani Haina Thajaba Pikre Ngasi Pongo Pause Singh Marwe Pausing Edam Hojik Okram Umadini Lere Umadini Thagachari Kiran Governor na relief camp sing da chatuna yangsin khiba nongmai kapsilak pani haiba thodokta miyoi ama leikhidaba longmi singi awat apa yangsin naba state level amadi district level committee sing sem khiba amasung hojik thokliba irang asiga mari leinaba atai pausing na ngasi phongba pauche ayambada maroiba pau oina phongnaba ure Ichel Express da longmi singi awat apa yengsinnaba state level amadi district level committee semkhre lawu singu bagi thabak thoram sing ngak senanaba security personnel lising ama chamapan kunthra taret leire haiba minister Basant Kumar gi wafamna headline tawri Manipur gi hingsa hengat hannaba Supreme Court pu sizinaganu court na leiba ngak panatte haiba chief justice gi wafamna pauche asigi anchor kalam da phongli sana leibakta Kadang banda nongmai kapsilakpada khulngakpa ama sire khwairamban kaithel kaikre uripo kangchup road thingzilure haiba pauna photo ka konana ahan ba headline tawri Manipur da thokliba irang da sikhiba apunba migi masing chama nifunipan sukre Central Armed Force Company chama kunmari amasung Army kalam chama marifu mari sizinari haiba pauna pauche asigi anishuba headline tawri Sangai Express Manipuri da CC Purda Axis Bank tagi sel sana hu khre haiba pau amasung santi puraknaba amata oina lepminarasi haiba Minister Khemchan gi wafamna ahan balamai da phongli pokna famda bunker lauthokhraba matung landarakpada ama sire ama sokle haiba pauna ahan ba headline tawri Governor na Kangpokpi amasung Imphal East ki relief camp sing da chatuna yengsin khre haiba pau amana pauche asigi anchor kalam da phongli huyan lan pauda Kangchup Jingkhong Singda amasung Kadang Bangi Lanfam numit nini sujinkre Maikei khangdana kaplakpa nongmaina panduna khulngakpa yawba ama leikhidre haiba pauna banner headline tawri Lawmi singna law ubada yaikhai thingaiba thokhandanaba leingakna state amasung district level monitoring committee sing semkhre haiba paw amasu pauchi asigi ahanba lamai da phongli Irai bakta assembly gi special session kauduna khanagadabani hojik luraba tanfam asida politics tawgadaba natte haiba ibobigi wafamna ahanba headline tawri inmate singda job card yanthokpa hokre haiba paw amasu pauche asigi ahanba lamai da phongli People's Chronicle da Churachandpur gi Axis Bank tagi lupa crore ahum lut tawkhre asokpa Myanmar macha tare Churachandpur district hospital da layengki haiba pauna ahanba headline tawri Siroiching u thaduna nauna semgat pangamlagani haibagi asa ukhrul gi MLA Ramuibana phongdokhibagi paw amana pauche asigi anchor kalam da phongli Imphal Free Press da Governor na Kangpokpi gi relief camp sing da chatuna yengsinkhibagi paw amasung MLA taragi mathakta lokhatpa thabak singi progress kada yaurabagi haibadu miyamna khangningli haiba ojoi gi wafamna pauche asigi ahanba lamai da phongli Sangai Express English da nongmaina palaba Myanmar macha sing Churachandpur Hospital da layengnaba purakhi haiba pauna headline tawri cheng marang kaina stock ta leiri haina FCI na phongdokhiba wafam amasu pauche asigi ahanba lamai da phongli Tamenglong Times da National Highway sing blockade tawana Churachandpur da ana layeng amasung tangai fadaba potlam sing phangdabagi awaba mayoknari haiba pauna maruiba paw oina phongli Ganfew Mel da Manipur gi irang hengal hannaba Supreme Court pu sizinaganu haiba Chief Justice ki wafamna headline tawri Kiran Thagachari Umadini Aroibadamar we paw amohanna Rajapal Anusha Wikena Hairi Rajashra Santi Masung Tangdu Laitawa Pium da Hanjalak Nanaba Kanglup Kuding Makilusing Basing Wari Sana Naba Pradhan Mantri Narendra Modi Takshin Kray Siksa Mantri Thonawzum Basant Kumar na Hairi Rajashra Law Singu Tabak Ningthina Pangto Pungamnaba State Level Amasung District Level Monitoring Committee Samley Amasung Awang Nongpuk Lamdamamadi Awang Thangu Bharata Laklib Namit Humnida Nongkan Churabayai Hairi Paulo Jere